Dear Manipur, YouTube channel swing bir ba pum nong pom ka na taram nok sari han ba dem na Maruoiba pawama paunin khol legi lokhat chage kuki militants sing na singthak tagi tampak tam na bom kap thana ba sem saduna laikre Imphal East district ki thamna pukpi sabung ko kuno amadi sana sabe mitei khul sing da kuki militants sing na landana ba sem sabagi phibam mafam adu gi khunja sing na drone gi footage ta uba phangkhre hairi hiram basigi matang da pause asna phangba paw gi matung in na mai ke edom gi khunja sing na drone sing na duna manak na pasing sing de engsin bagi tabuk sa taba matam da thamna pukpi gi maning thang ba sing sang sing saruk sing da kuki kulai pai basing tongan tongan mafam ahum da bunker saduna leibaga loina na bom kap na bakulai sing khinduna thambagi footage sing uba phangkhibani hari pawasna makata na hai mafam asida kuki kulai pai ba mi yankhai hena leiba uba phangki maram aduna matam ama hektamak ta kuki sing attack sa tharak pa yabagi phewam da leiba khunja sing section na leiri hari amarom da handak hai ba kul sing asida lenga ke mai ke di state ama de central forcing thamlak pa na kuki sing na landa bangam da bani adu mafam asida hen ba security forcing sanction duna kuki kulai pai ba sing na leiri bam phap sing asida gi tan thokra ba di hai ba kul sing asida khunja sing na hanjindura leibung amgani amadi thokaning da thodok thokloi haina khunja sing da phongdorli maram aduna manipuri lenga ke mai ke di khunja sing ge apwam basi athuba matam da thabuk oina onthok pirakna balenga ke pukning sing silakli aduga mathang ki update asina kanglai pa ke mera dagi lokhachege itham laikhong da kuki militants sing langoi court pa Jcb ama haiba ama gypsy ama mai thaduk lambaga loina na mitei khulda nongmei kapsin duna landarakhre Imphal East district ki lamlai police ki manung chana itham moirang puren amadi nongpok kaithel manbi ani ki marakta leipa mitei khul laikhong ki mamang thangba leiba sing ki kuki militants sing kumthar tung na senuktin pung 3:10 rom taba matam da nongmei kap thaduna landarakhre masigi matung da manak adwaida laikhoi kotpagi thabuk tawduna leiriba Jcb amaga haiba gari ama yauna gari ahum kuki militants sing na mai thaduk lamle hai pawasina hai Jcb driver asi yambem da kini mahaki maming chawbo kawi thodok asi thokpagi paw hek tabaga telephone da mahaka paw phawna na hona bada phawna bungam ki dre hari aduga atopa driver su thiba khandre hari masigi matunda kuki militants sing na mitei khul ngaikong mamang gi singthak tei kum tharak tuna itham moirang puren gi khulda nongmei kapsin dona khul ngak liba sing amadi khunja sing akan mong da khuthok nakre pawasin hai mapam adu da leiba lengai platform da mahausa gumna ngasi mai ke edom gi khunja sing na lengoi pekpa gi thabuk tawringai da masing yamlaba kuki khulai paiba sing na bongyang hill surens ta gi nongmei kaptuna mafam adu tamna sangsilaki madu da lengoi pekpa gi thabuk tawriba khunja sing mafam adu thaduk tuna sena ki masing matung da kuki khulai paiba sing na mafam adu da lengoi pekpa da sin riba Jcb ama haiba gari ama gypsy ama Mei Tharamle ki hairi thodok adu thokle haiba ki paw phongbadi mai ke edom da kulngak leba khunja sing mafam adu da sangsin bagloina na mai ke ani da khuthok nari sabsaba paw di phangbungam dre hojik thodok tofam da hen ba security force ki kangbu thumjin khre hairi atopa paw gi likhun amana mafam adu da lengoi puba gari thoba driver ama hojik thiba khangdana leiri hairi ningsing ba yabadi mamang tha February 3 ta gi numit yungba matung taragani pung baro gam net ni furom taba matam da su kuki kulai pai sing na tumu khong ki lengoi platform da attack sa tharak ki ba loina na lengoi pek pada sin na gari kaya amang ata thokan ki balai khrabani video sing bibagi da mangta mayam pum no mukha na thaga chari ano update ki da mangta online Manipur YouTube channel na sibunung sibiduna subscribe to bidamu thank you